Exam center piri nena michng Mikhai nyba ma ywriye. Exam center pibise khara nungaitaba mafam yam strict oiba adagi kitang lengbaga yadaba mafam tara jatlo michng Mikhai nyge exam center pi haisibo taunuko ado satra singju exam chali singsisu ne fajana para chalo ko adura nangi pukjel nangna adumaina pukjel olakani khangamadi aibo hana hatokpiramo nanga leminaba fangdrasu nangi nakottagi sibadi phangnina ai nangonda landi lankidabani aina nangi nafamda aranba matta tokibadi laite ado nangna pukjel aduk thina onkhrabanina aise hana hatokpiramo nanga leminaba phangaroi habati ai khange aduna nangi nakutta siba bokti phangjage leminaba phangdragasu aisu thamoi paliko kaunanu hek haijinbo aisu thamoi pale kaw khinuba thamoi palomai kaina khalido tawganuko angabusu thamoi pali gaido ado aisu thamoi pale samjallaga irine haidana pabaga amata thoktre hojikandi samjalla yam inabani ko do nushi wa hai habida fajana hayo mina sharan khangini paba thoktre haise ko samjallaga yam haibrabu atrona tena hangidena torani fajana hayo khangdabdo tapiyo. Good morning mayam yahok theng lakchariye mayam di yam nganbirame ado yahok theng ai lakchare warawi badiyate khara thengdokre kaina basaba lai nang omor oiko he kaina bagi lai nang se omor oira dum lairo ko yam phai nang yam phai ba afaba mi apangba mi ni khalaga sanabino tawningbata tawhalubagi ngasidi thakkare do maduna moigi afaba su oiroi afaba mi bu apangmani ne sanabiganu ko hojik matamda afaba mi thiba yamna lurabani ko isagidi yadre tokjare tasengna aribi oire male masai jahi bar s bar oiba kaido ado lapta s bar oire male maise magi oiragasu mi atopa adagi mamanabi makhataba singidi dum sembiri male maise maya jadragasu yam phaiko good nene aina chaliba lambi shibu chumjalo kanamta khamaktre aina chali lambi si onara jalo mi gamta leite ba kanamta khamakti mi khambina ba kanamta leite ba niko ai hajini ko ai bo siba tare mi noi bo ingtham thaje khara chingchallo ba ingdam daje chakchallo ye khara thun lotion roye hojik ingdam da dilo shala abani ko shira roina yum panbagi wakalsu nongmagi leiraktre chatkiba poyeng mayamdo aigi churakoran tawraga loisinbana faradra khangdre yum panbe wakhanju leitre poyeng di mayam ma chatki kanagi luhongbagi teki macha masugi jaigagi tugi na do poyeng hanbamje aigi churakoran toktoga loisinbana faradra khangdene tawrisibo nangna hainingba wahai kuting ifamda thamoina ayaba piri nangi wahai amana aigi thamoi se pelhallo nangna hainingba hairo aina ngasidi ayaba lot pirabane
kari haigige nusi nusiba wahai de hairauko tati tati jamirakanu 50 kg yaudaba height 5.5 yaudaba mamai thirak tawba nupa khai ibung ipa kum khanje yam chamjabini khoidi 50 kg yaudaba height ka se 5.5 ka yaudradi nupa ni ga khanbi basat na teko moi khalise phaja banga taneba ato phaja ba khalingai da hayengwai koyomba thengnajani ko chakchilu chamjibi sharingai da ko hayengwai office halakpada angangi atapod lairakpada aigisu yauruko hayengwai office halakpada ne angangi atapod laibado aigi yaurukpa kauni ko angangi laidrshai moidi angawariba hayengwai chawramai chajani aigi lairakta yaroi ko kaun yaroi sine aidi ngaisabagi awaba lakataba noina khangpote chumme ngairiba khoina warija lakataba noina di khangpote ne ko nupi thiraba nupa singi markar thetnaba khulai ama salni phaine si phaiye natradi nupi thiraba nupa singse pakhang sadana nupi nga goidana yam tawbane tuna markar ama thet kradi si nupi thibani sina pakhang ni habadu khanganeba turdi moina pakhang sabasu yaroi tuni imung kaina bathaba yam tawbane oi phura phadam nungaina laike kusi tawke hairati nungsinaba thamnanu wakhalda chaknau maduna nungaibani ko asengbaini ko nungsinaba thamdabidane tawning matawdana wakhal nungaina leibduna phatro wakhanda asisu pam amasu pam tawraga nungai wakhal khallaga leibduna hena pai ko nungsina ni kaina adu tawri da tawri na khana du shuru sine yam thi phabane single da leyo nasi aina tariba pirang sina nangi wakhal da leiriba khuding chamthokpa ngamba oisaro moigi nungsinabasa panthung yauroi daba nungsiba soidin oiramganiba amanadi yam nungsijaraga amanaga khangbidaba amana mirai birakpa soidin oiramgani adu yam henjinnasu khalunuda nangi ama atam leijaramgani laina tamba ama ko soidina nungaitaba kaim tawranu phone se pairaroi ki khanbane hekta ngamdaba painedana mi khananingi phone je ai pairaroi khanjabane do hekta yadene hekta ngamaktaba pairadana mi hekta khananingakpa kamai tokduinu khangdeba ibo mi su yam khananingi ji kaigino ba kanam ta khanajiba amamba ahing haukare nompok chingkai ngalakle makha samdabira o kananoma makha di phadre kananamta makha samdabira o kamenta kolga pairaga tumjaningbani aisu ado phangdre kol pairaga tummini kaina ko hujikangi leibane kol se sum pairaga thaba inganga tawrasu atom pairaga leiba adegi tummasu phone pairaga tomba leibane yam pakteba mai tawdo mathau tawraga nomagi ngahapari sunara lore nungsirabani gaina phone paidana matam aduda manghandu shuru like pagera tumgera tawalayo yam yengningde nungsiba mina ngangladi phattaba oirasu aranba oirasu pangnungda nungsi chumma boita khanba nungsidaba mina nganglagana afaba oirasu achumba oirasu phattaba oida ningba hauna sani kainu sidi miyoibagi mana nungsiradi nungsijariba miduna habadi pakhang laisabi khaki wanate ko mana phayina khanba mana nushiyena khanjaba miduna phattaba ma hairagasu chumboida kandoine
ꯑꯗꯨꯒ ꯐꯠꯇꯕ ꯃꯤ ꯃꯥꯅꯒ ꯅꯨꯡꯁꯤꯗꯕ ꯃꯤ ꯑꯃꯅꯒ ꯍꯥꯏꯔꯛꯑꯗꯤ ꯋꯥꯗꯣ ꯆꯨꯝꯃꯒꯁꯨ ꯑꯁ ꯃꯥ ꯉꯥꯡꯉꯤꯁꯤ ꯀꯥꯏꯅ ꯇꯥꯅꯤꯡꯉꯣꯏꯗꯣꯏꯅꯦꯕ ꯑꯆꯨꯝ ꯑꯔꯥꯟ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯗꯣ ꯁꯤ ꯀꯧꯋꯦ ꯈꯔ ꯈꯔ ꯚꯥꯞ ꯇꯥꯅꯁꯤꯀꯣ ꯒ꯭ꯌꯥꯟ ꯉꯥꯎꯁꯤꯟꯅꯅꯨ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅꯁꯦ ꯈꯔ ꯚꯥꯞ ꯇꯥꯅꯁꯦ ꯌꯥꯝ ꯉꯥꯎꯁꯟ ꯐꯩꯖꯤꯟꯅꯒꯅꯨ ꯍꯧꯖꯤꯛ ꯌꯥꯝ ꯆꯥꯎꯈꯠꯂꯕꯅꯦ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅꯁꯤꯀꯣ ꯑꯃꯨꯛ ꯍꯥꯏꯕꯗ ꯂꯧꯅꯁꯤ ꯑꯩ ꯉꯁꯥꯏꯗꯒꯤꯅꯦ ꯉꯥꯏꯔꯤꯁꯦ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯄꯣꯁ ꯑꯃꯠꯇ ꯇꯧꯔꯛꯇꯦ ꯅꯣꯏꯕꯨ ꯑꯩ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤꯕꯣ ꯁ꯭ꯋꯥꯏꯁꯤꯕꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯁꯦ ꯀꯅꯥꯝꯇ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯛꯇꯦ ꯍꯥꯏꯕ ꯑꯩꯅ ꯁꯨꯛꯋꯥꯅ ꯉꯥꯏꯔꯤꯁꯦ ꯑꯝꯇ ꯇꯧꯔꯛꯑꯔꯣꯏꯗ꯭ꯔꯣ ꯀꯣꯛ ꯇꯧꯔꯛꯑꯣ ꯀꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯛꯄ ꯉꯥꯏꯔꯤꯔꯣ ꯅꯣꯏꯒꯤꯗꯨꯕꯨ ꯉꯥꯏꯔꯨꯅꯨꯀꯣ ꯁꯠ ꯇꯧꯔꯛꯑꯣ ꯅꯨꯡꯁꯤ ꯂꯩꯀꯣꯜꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯖꯒꯦ ꯋꯥꯔꯝꯃꯅꯤꯌꯦ ꯄꯣꯊꯥꯑꯣ ꯉꯥꯏꯍꯥꯛꯇ ꯅꯠꯇꯦ ꯑꯗꯨꯝ ꯄꯣꯊꯥꯒꯦꯁꯨ ꯌꯥꯏꯌꯦ